Bishnupur District Manung Shenba, Chendrada Leiba, LDA Complex ta Ngarandagi Chatharakpa, Ahanba, Loktak Literary and Art Festival gi, Nasi Ayuki, Thorongi Manung Shenna, Tuan ba Hiram Singda, Kananabagi Thoram, Pangtokli, Madugi Manungda, Poetry in the Age of Generative Haiba, Hiram Masda, Kananabagi Thoram, Pangtokli, Masugi Matungda, Creating Communities through Reading Haiba Hiram Masdasu, Kananabagi Thoram, Pangtokani, Matang Tarakpada, History of Northeast India, Folklore, Mythology and Nature Writing, Gender and Society, Film and Society haibana chingba, tungan ba topics asida numidang wanam fauba kananabagi thoramasi pangthokani hairi. Festival asi Imphal Art Gallery na Ita Foundation galonena Shinduna Pangthokpani, Masida Loktak Development Authority, Book Club of India, NHDCL amadi NHPC na support tauri. Jammu amasung Kashmir leiba police station amagi explosive store da pokhai bagi thodukta mioi mapan lekhidre kunthrai thoina asopan nangle hari. Jammu amasung Kashmir gi Srinagar gi manakta leiba Nogam hariba mafam asigi police station da thodok adu thokibani hari. Ngarang numidang thokiba thodok adu maruoina Faridabad tagi recovered tokhiba ammonium nitrate jauna tuan ba pokhai be machak sing thamliba explosive store aduda thodok adu thokibani hari. Thodok adu lekhidraba mioi ayamba policeman amadi forensic team gi official sing ngakte ni hari. Thodok adu accidental ni masida tuan ba mailenda ba wafam kya sanukpi kenu hainasu Jammu amasung Kashmir gi Director General of Police DGP Nalin Pravat na media na ngarang fongdok hi hari.